Hello everyone, ngasi ERupi gi matang da kitang khangminase ERupi haise karino aduga mase kamaina use tawge habise. Masigi system se handak recently launch tawgibani ko August 2, 2021 sida. Masi Prime Minister Narendra Modi na launch tawbani. ERupi se NPCI na develop tawbani. NPCI habdi National Payment Corporation of India. Masigi NPCI gi makhada ngakne bakhone digitally payment tawriba singse. NPCI se 2008 ta bank myam na punjalaga semkhibane duga masigi organization se not for profit ne habdi profit ta na ba khatangi thabak tawba nateba masigi organization gi makhada leiriba mogi thabak tawriba mi singdo adugi salary khatang phanganbagi changdo khatang talaga mogi oina profit tanba organization nateba sise. Sigi NPCI sinani ko khone ATM dagi paisa chingthokpa bu oiro dagi restaurant da QR code dagi paisa payment tawba bu oiro masigi system singse yengjalise NPCI sinaneba. Aduna ERupi se hujik develop tawraise NPCI sinani ERupi se kamaina magi system se kamaina oige hai tardi ERupi se voucher based system ni ko habidi voucher oina lakadoini ko habidi paisa oina bank ta papa digi paisa oina ATM dagi chingthokpa yaba adumaina oiroiba voucher da oina lakadoineba ERupi se phone da sizinanabani ko masigi system se masida phone da paisa oina kapakadab nati ko phone sida QR code natraga SMS code oina lakadoineba sigi code tharakadoi se magi use tawgadabase magi tongan ba use daigani habidi akhoi hanadi paisa oina tharakpanina paisa di atopa any item ama hekta laiba yaramidana adu sidadi oiroi habdi magi voucher do tharakpadugi matung ina use tawgadoineba samna harabada any government bo oro adagi company na magi employee da piba bo oro ko samna harabada government na praja singda chengbe khai amam lawbagi paisa pire na khalaseba ERupi gi system sida aduna ngasagi praja singsigi phone number sida ERupi gi hujiki voucher code to lakadoineba habidi SMS code natraga hujiki QR code sida aduga hujiki QR code natraga SMS code sina leiba yagadoriba potse only ngasagi chengbe khaidu khatang oigadoineba samna harabada government sina center ama moina khairaga pirakadoineba sigi mafam sida noina sigi QR code se utlaga masigi pot se leiba yagani na aduna hujiki QR code tuna atopa item atopa pot leiba yaroi hujiki hariba pot se si khatang chatlaga mogi mafam duda chatlaga QR code to laga SMS code to hairaga ngasagi pot se launagadoineba samna harabada student amana scholarship phangena khalaseba books leibagi adu ERupi gi sigi system sida ona phangtardi hujiki voucher code adagi QR code adagi SMS code to magi books leiba mama harakpadu da chatlaga books se hujik leigadoineba mana QR code to hairaga habidi adugi QR code na atopa mana item atopa khungkumba leige harasu yaroiba hujikti sigi ERupi gi system se India da hanbo ina puthokpa natte mase USA gumba country da di hana sizinaba yaure habidi moina student gumba da scholarship gumba pibesa sumaina voucher code oina piraga moina student sing duna mo mogi university boro college adagi school duda mo voucher do piraga sizinaba ya hanbase. Thank you so much for watching sigi video sida ERupi gi matang da kitang khangminase na video se semjarak pane video se bu pambiragadi like tawbiramo masung channel se bu subscribe tawbiramo.